Hauji Maroi Pausing. Maharaj Gambir Singhagi Chama Marfumari Subaleki Dabagi Kumon Thoram Pangtokre, Mariba Nungsibagi Wakalol Chen, the Mu Singna Kunagi Apabatabak Torapa, Hona de Haina, Chief Minister and Birena Fongdokre. Manipur the Pangtokadori by Indian Science Congress Asilam the Masigi Biodiversity Bumiam the Hena Kanganabagi Pandam Haina, Governor Dr. Nazma Heptulan High Cray. We are made Taki Bagi Chahi, Chani Marfumapan Subaning Sing Toramasi Kangla Masung Ibu Masumang Lila Sangan the Pangtokre. Kurumjare. ISTV Pau Ming Tabir Masumutaram Nokjare. Hosima Punga Pau. Ningthau Macha Masel Lingden Manarakta Badagi, in Solusingamagatani Pal Taramapal Dagi, in Solusingamagatani Pal Kuntaruk Fauba, Awana, Manipur Loksinduna, Kam Tengna, Lebak Miam, Walam Badagi, Kalakiba, Maharaj Gambir Singhagi, Chama, Marfumari Suba Lake Dabagi, Kumon Toram, Pangtokuna, Lucing Basikima from that Miam na Ikai Kumnabut Kre. Department of Art and Culture gi State Archaeology na Sinduna lang Thabal da Leiba, Gambir Singhagi Ningsing Kubam da Pangtokiba Thoram Aduda Chief Minister N. Biren, Art and Culture gi Minister L. Jayanta Kumar, Consumer Affairs Minister Karam Sham, Education Minister T.S. Radesham, MLA L. Susindro, MLA S. Subhasandra, MLA Bira, MLA P. Brozen, MLA Y. Sursandra Masung, MLA Y. Radesham Susaruk Yake. Maharaj Gambir Singhagi Mongpham Amadi Mitam da Chief Minister na Luchingduna Hekaleka Tamke. Manipur Rifles ki contingent amana Guard of Honor gun salute amasung last post khongduna ikai khumnabut ke leikidrabagi mafam da tarpan katuna ikai khumnabut ke Chief Minister na Maharaj Gambir Singha Manipur gi top pa magul leiba ning thau singi manung da amane Manipur kham thengna awaba taraba phibam da mahakna thauna phana chongthoktuna leibaga si kalakhibane Maribag nungsibagi wakalol chendaba miyoi singna kunai gi aphaba thabak tawrak pa hongnade Nationalism ki wakalol yaudaba miyoi sing politics ta changbirakanu leingakpada yaubiganu ngasi naha kaya drug amadi guli da laichuduna leiriba si Maribag nungsibagi wakalol yaroktabadagini makoida Manipur karamba phibam da leiri haiba khanganba ngamlabadi leibaki damak aphaba miyoi oina purakpada mateng oigani matam haukinabagi damak thabak tawbagi hainabi thadokse aigi matamda aihakna lebaki damak kari tawba ngamki haiba wakalol da mipung kudingmakna sangsin minarabadi state asi saukhatpa puraktabra yengsi haike masel si phamda karam naraba akoi masel si paisa da karam naraba akoi masel si apam da ngaunaraba adu ragada koi mol manade akoi mol manadragadi yekna bana matam punamak khudong sablo yese masimaga koi kawroido masel leader khudimak masi ai masel se masi khan badrakar legani 5000 crore gi expenditure tharam adu adai lakada paisa andu laktre lakada center dagi kadi dagi lakada education certificate tharam andu laktre blame to gunate nahan moina haigi du da haibine di khangde Housing Ladiba Memorial Complex asi world class ta semgatna bahonagani masida awalan da thaudang lokhiba Maharaj Nursing amadi Hirachandragi mitamsu kilannaba akang ahi sing tanagani lingzen manadaba phamda mihoba amadi sakti pambana leiba kainabagi machak oi Manipur kaidana thamsi hairabadi aikhoi masel lingzen manaba changi haibaga loinana Chief Minister na makhatana Ayupung Taramatoi Makai Taraba Fawa Tourism Department official amata leiramde haibasi matung tawba yaroi asigumba asoiba aranba amasung senza thumjagi wathok phagatnabagi damak Vigilance and Anti-Corruption Department linkatpani aranba tawbasing masidagi nanthoknaba honabiu karigumba pharabadi sab saba chairak pigani haike pass to osi time pass ki service to topiro ai director moiramni ai SPM moiramni ai mantri moiramni na nongmagi office car ka file tawrga thabak tawre dum topiro ai na tawringa da something change kara praja gi miyami kari kana ba pige se madu isa iton da question hanga ga thabak tong se ba madu leibak si sakut tabe yaw yang se secretary manung khangde directorate manung khangde police department khangde phana rani dawje adui matam do home minister CM phate habiro kono ai do dum phangda ni madu waro ya de madu Abuja horani ko len thararoi office ka da basu yararoi office corruption percentage high basu yararoi percentage pina basu yararoi Saruk yakiba Minister Karam Shamna Mikal da mai paglaba matungda mahakna ningsing thoramasi saruk yaba handaka tare laksubani mamangi government ki matamda kayarak hana complex asi semgat pinaba haijabada tabi kide handak Chief Minister na thajaba pibiba asi khwaidagi nungaijaba mikupni haike
Minister L. Jayantakumar territorial integrity ngak pahaibasi afaba government amagi mathone Manipur gi damak kathokiba ningthau amadi miyoi singi mafam singda ikai kumnaba utpada makoina tawramba thabak thoram sing na hongnana ningsing batangai fade leisu katpa khaktana makoibu ikai kumnabagi mapung phaba thoram oiroi Manipur gi ngamkai kaidanaba amadi state asida nungsi sanaba puraknaba government asina angamba thakta honari haike Jagi swati yengba ngamba prajagi awana uba ngamba masagi boundary ngakpa ngamba diloin masagi niyom thamba ngamba amasung mitopna chawhonba yadaba aikhoina mawang tan ngakche dongne haiba manondom lepa ngamba sovereignty ngakpa ngamba aduma makhagi government che sarkar se sibuni इतिहास की लम्बाई कुछ मक्त नहीं था वो रो मसक नाइब नहीं था सरकार तो रो मसक नाइब सरकार है नहीं निरिस Human Rights Organization amadi Peace and Freedom Academy thawal na su Manipur gi ningthau Gambir Singhana laikidabagi chahi chama marfu mari subaning sing thoram academy asigi sanglenda pangthoke thoram aduda Manipur Human Rights Commission gi member oiramba ngangbam nongyai Peace and Freedom Academy thawal gi managing director soibam bisorji susaruk yake Ningthau Gambir Singh amasung nurse singi mitamda laisu katuna ikai khumnaba utke Dr. N.Z. Santana Ningthau Gambir Singhagi punsi wari amadi matam amada Manipur gi lamgi saruk oiramba Cabo Valley gi matangda wangangke ngangbam nongyaina haukiba Manipur gi puwari da masagi da khanba mareibak ningba watpadagi tangka kaya da migi mikha ponduna leiki adubu mareibak pu nungsijaba Ningthau Gambir Singhana awagi mathakta landaduna Manipur bu amuk ningtamna palalame Maki Chaurba Kudol Ngasigi Mirolna Ikai Kumnabaga Luinana Ireibag Iramdam Nungsiba Tamgadabani Center da Congress Lengaki Matamda Burma da Pithok Lamba Cabo Valley asi Hauzik Manipur Amade Center da Paliba BJP gi Lengak Anina Amuk Hana Honaduna Manipur gi Ohen Binaba Tabak Lokat Haningi Haike aduna aikoi na makoi ro mafam ni kai pa amashu makoi bidum na fam chat pa je kasi koi university Manipur bidam tau darya ta matu thokta lamani na ya loje ningi na Ningthau Gambir Singhana laikidabagi chahi numit asibu Manipur People's Party na puwari da kawba yararoi daba numit amani hairi Manipur ningtamba hanjilna ba Ningthau Gambir Singhana hona kibadu nahongna na ningsinglakle Lagiba Mars ki tang tara taruktagi kun fawba Imphal da pangthokadoriba Indian Science Congress 2018 asigi maru oiba pandam de lamdam asigi leijariba biodiversity bu miyam da khangan bani haina Manipur ki Governor Dr. Nazma Heptula na ngasi Rajbhavan da pangthokpa pawmisinga unabada phongdokre magna makha taraduna Prime Minister Narendra Modi na hodokadoriba Science Congress asigi ahuba nimitta flying dispensary Prime Minister Narendra Modi na hodokpa yabagi thajaba leire haike Because we want to empower our youths on their own. They should not wait for a job. They should be self-employed, and we can. Our boys and girls are very good entrepreneurs, so they can start their own business, or if they want to take jobs anywhere in the country or anywhere in the world. Magna makata na hakibada Loktak da water sports event kaya pangthokna bagi khudong saba leirabasu Loktak mosilak bagi chang hengalakpa asi ngakthokna ba Loktak clean project amuk han hauragani masina Loktak kanbaga loinana migratory bird sing hengat handuna tourist lak bagi masingsu hengalakani haike Clean the Loktak, we can have more migratory birds over here. We circle of the weed and they fish in it. So we have to have some agreement, arrangement between the nature and the people. That is the most important thing. And the fishermen down the stream, they came and met me. And they said because of this barrage, they don't get enough water. So their livelihood problem is also there. Because they are all fishermen. If there is no water, there is no fish. So we have to think of some other livelihood mission for them. Puyamay Taki Bagi Chahi Chani Marfumapan Suba Ningsing Thoram Ngasi Kangla Amasung Ibuyama Sumang Lila Sanglen da Pangtokre. Kumsi Sahigi Oina Chingmi Tami Nungsi Kudol Mana Sangnaraba Tangkol Folk Saisakba Riven
masangba amasung maichou ningsing mana ibo chobi mangsatabam da piduna ikai khumnakre International Observation Committee on Puyamai Thaba Kanglei Pakna Sinduna Pangthokiba thoram maduda ningthaulei se masana jawba ICOP ki chairman RV Mingting, vice chairman Moirangthem Naudalen Khomba, Manipur State Sumang Lila Council ki lifetime chairman PS Gunachandra, All Manipur Regular Private School Welfare Association ki secretary L Joy Kuman, Mitai National Front Jiribam branch ki president Hamom Dhani Mitai su saruk yake Puyamai thakibagi thodok adubu miyam punna awaba phungdoke Ningthaulei se masana jawbana Puyamai thakibagi pangthokliba ningsing thoramasi Kanglup Phurup amabu singnaduna pangthokpa thoram natte thodog-asina aikoi amuk nahongnana ningsingduna ningdon pombagi matam adu natre laining lambigi maramda amana amabu hunaduna ngangna sagnariba asida aikoina pukning thawatkadaba natte masina aikoi maselgi marakta nungsi sanana laiminariba asida nungsinnadanaba maru hunba oina thokane amato oibagi wakal sagatuna aikoi amatani haibagi yumpham thonba matam oire haike Wari ke tujuan wari itu betul sudah kalau yumham warada, yaitu nabagi, kalau yang apa kamu ngerti nabagi ada nabagi kalau yumham thorgi macam natre, objektif kalau thorgi itu masih apa nabagi warga nuksi bagi kalau yumham apa thorga, kalau punya mana nampak sida hingmenaba, kalau punya mana nampak masih lagu nama, kalau isu berdiri nampak cak parana, kalau thorgang yang menarga, kalau ini bang nampak masih, kalau kombinasi Kangla da pangthokiba thoramda Kangla Utra mamangda matam adugi layoi ipai pusingda haikat lekatamke Kangla haikru makhongda Kangla mikhon bagi thoram su pangthoke Naga People's Front NPF State Unit ki pangthokiba mifamna state asigi Naga miyam gi aningba apamba phongdoknana bagi memorandum ama Prime Minister Narendra Modi da pishinana ba warip lokre Naga gi aroiba waroshin ama purakpada Manipur gi Naga singi apamba yahonnabasu taksin gadawre State Unit ki President Awangbo Newmaina Jer Logduna Pangthokiba mifam maduda party ki legislature sing amasung office bearer sing su saruk yake mifam maduna hauji oiriba state asigi political development ki fibam sunaina ke mifam maduna miyam gi apamba matung ina party na thabak makha tana taunana ba warip lauke miyam gi aningba apamba khudingmak miyam gi mihu singna thabak oina pangthokane Indo Naga peace process asi athuba matamda warishin prokna ba honabada NPF na honaba yaba honagani Yanadaba khudingmak phaminaduna warishin prokna ba honagadabane Indo Naga solution asina reason asida leiriba muknaba khudingmakki warishin purakpa yai haibadu khudam changdam ohengadabani haire Lamdam sigi ima tarukna ngasi Union Home Minister Rasnath amadi Kiren Rijiju unakre Unabadu da MP Bhavananda amadi Manipur Vavange DRC Jenny Thoding Jamna Manipur Sarkar gi mihut oina saruk yake Ima singi maikei dagi awang nongpok lamdam gi amadi Manipur gi miyambu hatpa tuppa masa fawba phangandaba kaya yaningdaba phongduke Pravis sanam gi matangda chenaba khudingmak faduna cherak pigadabani miyara sigi matangda CBI gumbai agency amada thigatnaba takshinkre Union Home Minister Rasnath na hirama sigi matangda mahaki maikei dagi sabsana yengsingani haina phongdurakre hade Amaramda Pravis sanam misigi case CBI da sinau amadi awang nongpoki miyosing Kanglup naiba mawongda hantana yengba lepkadabani haina Delhi da kem togduna leiriba Manipur gi ima lup singi mihu singna Manipur Vavan Dikan Rajit House Lu Nana thamnana ba lamtu sengdokre ima singna Vavan asida leirakpada chang naina sengdokpa udaba maduna maram oiraga mosilakpa adu hainadabadagi ima singna sengdokhibani lamtu sengdokpada Vavan gi akoibada yu lilina wai saiduna leirami haide Hauzik aten ba bream tang lokjari Imphal East, West, amadi Bisnupur District oina makhal khudingi apamba 2, 3 amasung 4 wheelers na chingbagi gari guarantor yaudana loan lawbi yagani deposit toba numita apamba gari su pangbigani pambiba miyoi singna unabiu Imphal Finance Head Office Moirangkhom Loklaubung Branch Offices Pauna International Market amasung Bisnupur Bazar Bisnupur Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi ozasingna exam gi sem saba matamda support tawbiki amasung mateng yamna pangbiki exam tips, regular mock tests, suggestions amasung study materials sing yamna janaki class 10 thagadaba singna makok thongba oina bagi damaktadi Panacea singna amata ngaraba coaching center ni miyamna center sida thajaba thampi The Blossom School, well begun is well done. Moirangkhom and Changangai campus, affiliated to Bosen. Admission for 2018 now open for classes baby to class 8.
school topper in SSLC 2017, Janjit Kumantem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Welcome to Salai Institute of Foreign Languages. We're giving you opportunity to learn foreign languages. Admission open for 6-month courses in Japanese language. Classes start from January 2019. Call us on 9962631124. Please walk in. 4th floor, MPCTC Building, MG Avenue, opposite to New Lavas High School. Break matungna mayam taram nokchare makata pauda pollution free India haiba paujel puduna Delhi dagi Imphal phawba masa matomta cycle thauduna chatkadaba Manipur gi Moirang dagi film Rohan Delhi gi India gate gi khongsan bahukre aikoi gi Delhi paumi Seram Roses ka akhanana unabada film Rohena India asi pollution yamna wangle maram aduna cycle thawbagi hainabi ama miyamda thamnabagi damak rally asi chatkadabani haike Tongning tabak ama kana kitang hena ning changna adagi mayamna tongnadaba mongda mayamna tongnadaba design amada mong amada tawbase si tawragadi khoina pameba dream aikogi achievement aikogi destination do yawangam gani habisi ai haijening Masana ayama senfam puthok saduna chatkadaba khongsada si tek ta kaidana Imphal yaunaba Delhi da leiba Manipur masa singna yai paujel pike Asigumna Manipur macha amana mathauna leina afaba maramgidamak tholokpa si sauthokse haina phongdokna rakhe Mafam de salakanda India se lei mafam singda pollution thokna bagidamakta adumba mafam ma koi sai pausinjari paudamjari basi Seram Roses ISTV News New Delhi India again Charter flight Manipur da lehenna bagi wafam yauna tongan ba sakut thorang ki thabak sing paikhatna ba lamjingba management services private limited ka Japan da best tauba Sun and Sand Enterprises ka MOU ama sign tongna kre ngasi classic grande da pangthokba thoram aduda lamjingba management services private limited ki chairman and managing director Sanasam Jackie Singh amadi Sun and Sand Enterprises Japan gi director Sanjit Sinha yauna company ani asigi miyo kya susaruk yake MOU sign tongna ba asigi matangda Sanasam Jackie na wafam kaya phongdorakhe Manipur gi oiba Japanese gi oiba relationship ju kham sam lijer ba matung da moina acceptance pira ba matung da akoi company sina bridge ama oiduna ngasai gi Manipur da haidi infrastructure da development adagi IT sector da development adaga atai tai sing lam sing jada sothari ba sing asi koi Japanese singa khupsan naraga akoi gi Manipur da awon ba Manipur ma pokna ba gi damak ta akoi na khona jab Manipur Police ki Head Constable T.S. Herojitna Supreme Court ta mahaki affidavit pisinduna ingsolisingani ahumdagi ingsolisingani tara humdai fawada thokiba sasinaba kuthoknaba sing magna khangi haiba wafam ivamna taramna okre Kwagatel da leiba luba sig office da pangtokpa pawgi mifam amada President Renu Takhilambamna Herojitna miyoi kaya hatkrabasu mathauna leina fact encounter da sikiba singi achumba wayel puraknaba chongthorakliba si thagatningai ni Kesing asigi matangda matam kuina namsinduna thamba asi Herojit amadi miyam gidi apenba oide Herojit na laurakliba khongthang asi Manipur miyamna su maki mateng pangbiu CBI na kesing thigatpada khongjel yangsindriba asi family victim singi maikei dagi nungaitaba poi asumba ama purakpada Supreme Court ki yathang CBI na thabak oina pangthoktuna sar sit athuba matamda thagatpiu haike Rojit akoigi leibang miyam na mahang mihat bane akoina ju khange ma mihat bane mangna laureiba step sing asi khudingmakta ju leiba akoigi Manipur sarkar sina su magi matuna masokpa yaro punna mahaku pungning thogot minaraga akoi leiba ase achumba purangna baidamakta aduga Manipur ji ingna tamna santi lanai leina baidamakta akoi hona minasi haiba ase yasiga thamjage Center dagi veterinary department ta sa san yopagi senfam phangangani haiduna form fill up tawraga signature laukraba matung hairiba senfam ase lauthoklamni haina ngasi Manipur Friendship Organization amadi beneficiary singna press club ta pangthokpa pawgi mifam amada phongdokre Thobal district Nongpok Sekmai Sikong dagi beneficiary Islamuddin na veterinary department tagi ni haiba miyoi taruk taret laktuna sa san yopagi senfam pigani haiduna form fill up tawduna signature lauke Hairiba self-masi lauthokibagi pau se dagi khanglakpadagi thigalubada signature saduna self-masi lauthokre haiba khanglakibani mari leinaba authority na hiram sida thigat piduna generamba official sing chairak pibiu lairabagi hak lairabada pibiu haike mi tara singi udarsi lauthokraga soi sara ga tawe doi koi tara si
ꯂꯥꯛꯆꯕꯅꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛꯇꯪ ꯊꯤꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯂꯩꯇ ꯂꯥꯏꯔꯤꯕ ꯑꯣꯔꯗꯔꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯍꯛꯁꯤ ꯐꯪꯍꯟꯕꯤꯌꯨ Manipur gi longmi singna puthokliba horticulture gi pothok Manipur Organic Mission Agency gi brand mamingda puthok longmi singda kanaba piragani haina Horticulture Minister T.S. Shamkumar na phongdokre ngasi minister gi quarter da Manipur Organic Mission Agency gi 2018 gi calendar phongbagi thoramda wafamasi minister na phongdokhibani thoramatuda MLA L Radhakishore mission asigi project officer K Devdatta Sharma junior marketing officer Parul Mehta su saruk yake Minister T.S. Shamkumar na longmi singi senmit lon phagat hanaba amasung organic farming da ahenba mieng thamduna akhanaba brand name gi makada kaithel da putoktuna kanaba piba ngamalagani chemical fertilizer sajinabagi chang hantaraktuna organic farming da mieng thamlagliba si agency asigi chawna mai pakpani haike Tamasi mapanaba mayam sinadu zamiyam da media gi puthanga mek singna khanganba amadi ngsi phawda momana liaptuna zamiyam gi amadi Manipur gi tungan ba community khuding makta kogi group khuding Praja ki damak de pathok sathari haiba adu takpat calendar du thoma Angang phage tawramba mi ama laikai miyamna pharaga police ta sinakre thodo si ngase yupung tararom taba aduwai da laifam khunau makha laikai da thokibani thodo sida chenari ba mi asigi maming thaunau jam jarma chei kunthra nipan apokpa modumangol jingmairong mamang laikai dagini mak na ngasi laifam khunau makha laikai gi yum amagi sumang da nupi macha mari manga sana duna leiringai da Sahi Mari Rom Surabi Nupi Masa Ama Pamduna Punaba Honaringai da Tingnaduna Hangnabada Masa Kangdaba Mioini Haibadagi Mamaga Munake Madudagi Nantoktuna Chen Kibadagi Miamna Tanaduna Paraba Matung Lamfel Police Station da Sinakibani Haidi Ngarang Numidang Pung Nipalom Taba Aduwaida Jenims da Angang Unabada Doctor na Section Dabadagi Angang Sina Pokpani Haina Imung Manungi Mio Singna Cheneriba Doctor gi Matakta Angi Oibacherak Pina Batakshin Kre Thaudok Thokum dagi Pangba Pauda Mamang Laikai dagi Posangbam Rosibina Sei Kunmathoi Mapuroiba Krishnananda Tha Siki Tarukta Jenimski Gaini da admit tawduna bed number kuntarukta layeng duna lakibani Mag Masa Y Hek Sanglaktabadagi Jenimski OPD da Tha Kudingi Masa check tawduna lakibani Tha Siki Taretta Rosibina Ising Satpa Hori Haina Doctor da Khangalabasu Doctor na Kari Su Tawroi Haina Thoksadana lake Ngarang Doctor na Angang si Puknung da Siri Haina Khangalake Rosibina gi Apopi Thiam na Nauna Thodo si Doctor na Pukning Sangna Tayeng Bidabadagi Thokpani Maramasina Jeneriba Doctor gi Matakta Jenims Authority na Matik Saba Thabak Lawhatkadabani haike Angang je hoji akhoi gi taliba dabi je si hek akhoi mai pak te pur angang pudaro anabaji pudaro si ai sinata di ai ngasi bo manungda ai hanjo halo ya angang pudaji bo chap chaba ahai di akhoi gi jigi doctor je suspect na chatri bo akhoi angang ji pudar mama angang ju pudaro ya do mama ji pudaro Imphal East ki DSP Roni Mayengam amade narcotic ki team na ngase mi anidagi beer amadi yungang punna bottle chama marfuma thoi phagat kre pharaba mi ani adudi Moirang Them Rakesh amadi Hayam Bobi makoi animak Imphal East ki manung chanba soibak leimai Mary Lekai dagiri Fagarlaba polam single loinana makoi ani ain gi oiba thabak lokananaba exercise ta sinakre All Manipur Progressive Farmers Association gi kunma thoirak suba thauram amadi numit humni sathagadaba residential farmer discussion program ngasi art and culture dormitory hall da Central Agricultural University gi vice chancellor Professor M Premjit na chief guest oiduna hudokre hudopagi thoram da Manipur University gi economics department ki professor CS Priyoranjan All Manipur Progressive Farmers Association gi president L Dana Maitaina president member oike Manipur da Senmit Longi Tangdu Leita da Bab Hibam Low Singugi Pambaina Yaifa Nungai na Hingnabagi Lambi Thiba Apun Batungi Lambi Haibasida Kana Nainagani Tauramasida Manipur gi Ching Amadi Tamda Lairiba Tongan ba Farmer Singna Sarugyari Central Agricultural University gi Vice Chancellor Professor M Premjit na Phongro Kibada Manipur da Mamangai dagi integrated farming tawduna lakle Longmi Singna Matamga Sanaba Mawongda integrated farming tawraba kanda Sendong leiba ngamgani Manipur da lairiba tongan ba furup ki miyoi singa se sakna maru oiba sinjak oibanina Longmi Singna law uba matamda phauthok marang kaina puthokpa phau makhal sing uraba matung law lokhraba matungda hanghauriba lofam singda matamga chanaba mahi marong amadi manama sing tharaba kanda Manipur da Longmi Singna senthok leiba ngamgani haike
Manipur Archives of Films and Literature Trust ki 2018 ki calendar phongkre konung mamangda leiba herikon gi mini hall da pangthokiba thoram aduda trust asigi chairman W Kumar amasung TS Samurendra su saruk yake hauji amuka na ten babri amtung logjare Wangkai Ningthem Purhi Mapal Laiba Career Nurture Center da Lagliba January tang 15 dagi class 9 amasung 10 Boshem Science and Maths ki foundation course hojiragani. Class ki timing 5 p.m. to 8 p.m. Contact 940-2241-800 or 0385-244-9249. To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in Education. Mama mapana machada piba ngamba khwaidagi chawba khudolsi ichabu mahi tamanbani. Slopeland Public School Khongjom, Northeast India da khwaidagi chawba amadi nanba boarding school ni. Slopeland Public School Khongjom da ngasimak admission tawbiduna ichabu mahi tamanbiu. Break ki matung na mayam amuka na taram nokchare makata ba paugda All India Students Federation na sinduna kunaya sida mairoi singna nisagi ipakta changshiliba asigi mayukta tha ani chumna sathagadaba poster campaign ngasidagi hawdokre thoramadu da Federation asigi State Secretary KS Rameshona mairoi singna nongmagi mayai ka bachinjak sijinnaba hengalagliba asidagi kharadang oiraba su kanba ngamnanaba wakalol da campaign asi pangthokpani mairoi singna school uniform setuna park restaurant cinema hall na chingbada changba yaroi kariguma thengnarabadi chap saba thabak lokhatkani mairoi singna gari tongbada su chada yankai concession pibiu lagliba class 10 amasung 12 exam da mairoi singna nataba pambai sijinaba yaroi haike ngasi ayuk Tangkol Baptist Church ki mayok naba Gem College campus ki fencing manakta sakangdaba nupa amagi asiba haksang phangle Imphal Police Station na lokhatuna masak maming khangdok naba rims ki mokta thamle nupa si foot manga inchi ama wangi kuchu ngawi masa pai mamai koida nei koi hawi wokthang naba machugi fruit ama letli angoba machugi kordoi jacket ama letli sei kunthra rongi lenga oigani imung manungna tha sigi taran thoi fawbagi manungda claim tarodrabadi ain gi matungina aroiba mathong mangam pangthuklagani haire Social Welfare Department na disabled organization singi chahi oina piba grant in aid kakpiganu haina ngase State Platform of Disabled People Organization Manipur na press club ta pangthokpa paugi mifam amada phongdokre organization asigi president MD Yunus Khana State Government asina disabled singi scheme kaya pakalakpasi apaba khongthangni Social Welfare Department na piba grant in aid asi kakpataragadi disabled singi khong khut kakpaga manaragani hairaduna insolusingani taruk taret ki Social Welfare Department na piba scheme asigi self-help paisa kaiba ngamhodabana pikidaba self-help sing adu hojik pirabasu scheme asigi form thaba matam yauraba fawada karimata haidana leisilibasi pende Guardian Village Industries Board ki KVIC amasung DIC na mamang sahida beneficiary khankraba matungda amuk nauna loan pinanaba beneficiary kauribasi tawbiganu haike Class tower me amabu amukana class 10 thawa jiri janing de maramadu hairbe interview sida hanagi mamagi kamu johan biganu mamagi kamu scheme singadero phangiba kamu singado mogi scheme singado fajanna hangnaba tobi Diesel amadi petrol sijinnaduna thawriba gari singa se electric vehicle oina ontokpa yagani haibagi thajaba leire haina Council of Scientific and Industrial Research ke IIP gi senior scientist Rovindro Lare lakpamna ngasi Manipur Press Club ta pangthokpa paumi singa unabada phongdokre Mana makha taraduna National Electric Mobility Plan 2020 gi sarukam oina khongthang ngasi lokhalakpani Thorang ngasi mai paknaba thijinbagi thabak kanna sathari haike ngasi nungtil pung anirom taba matamda Yairipok Police Station gi manung chana leiba Yairipok ke crew khulgi Gwarok Chingolda nupi gi asiba haksang amaleramle angang singna football sanaba satpada asiba haksang adu thengnarakibani haide Yairipok ki SDPO na luchingba nupi police yawba khutpu amana Forensic Science ki expert singa loina na lokhatkre asiba haksang adugi manakta Imoinu Hotel gi room number 13 thaba so ama leirami haide
MOBC Department Minority Miyamgi Sakut Thoranga Mari Lenana Thadarakpa Selfam Kaya Minority Muslim Singda Kanaba Pangandababu Yanindaba Fundoktuna Hyang Thang Palak Youth Development Club Ki Member Singamasung Palak Ki Miyamga Punanga Siwakan from Chatakre Loktak Patta Saktari Bausek Singi Matanga Nong Magyo Eba Awareness Program Amangasi Fubala Loktak Maru Community Hall the Pamtokre Division Forest Officer Bisnupurna India Bird Observation Network Manipur Gandhi Memorial Club Fubala Pole Star Guardian Association Tinungai Amadi Kumam Youth Club Moirangna Puna Sinduna Pangtokiba Thoram Aduda Range Office Moirang Amadi Bisnupurgi Official Singh Fubala Gram Panchayat Ki Ward Number 2 Gi Member Amadi Tongan Tongan Bami Kana Sarugya Bisnupurgi Wildlife Warden K. Zugeshona Ningtam Thagi Matamda Mafam Kayadagi Loktak Pata Saktari Ba Uchek Singi Masing Hengalakliba Makai Loktak Pata Sea Fresh Water Lake Ni Haibadu Mayek Seng Natak Libani Uchek Sing Asibu Ekoina Ngakpi Senbiba Tangai Fade Haike India Bird Conservation Network Manipurgi State Coordinator R.K. Virzitna Ngasidagi Haudokliba Awareness Program Asi Loktak Patki Akoibada Kundariba Mafam Singda Makatana Satakigani Haike Wangjing Turelgi Ising Leinang Oina Chenbadagi Ising Sijinaba Yadre Hairok Mamang Singdagi Centaraktuna Hairok Wangjing Lamding Sangayumpam Amadi Tentha Miyamna Ising Sijinaduna Hinglibani Adubu Laibak Chibadi Ningtamthagi Matam Asida Aruba Ising Oina Chengadaba Adugi Mahutta Ayuk Amadi Nungtilgi Matamda Anaiba Leinang Oina Chenduna Leide Masi Hairok Amadi Chingyagi Mafam Karada Turel Manungda Saktiman Amadi Tata Lambi da Thobagi Mahota Asamba Lambini Haiduna Turel Manungda Thobadagi Ising Naibani Marilay Naba Department Hiramasda Miyeng Sangbinaba Lamjing Educated Welfare Association na Puning Singchile Manipurgi Yumthong Kudimak Apaba Ising Pinanaba Government na Pandam Amagi Makada Tabak Lokalabasu Bisnupur District Oina de Taknaba Ising Dilaira Dana P Angoba Subayaba Ising Pauba PSE Department na Ising Tabirak de Haina Miyamna ISTV da Fungdorakle Bisnupur Maningi Sini Inkol Hairaga Kangnaba Kulasida Laiba Bisnupur PSE Digi Accelerated Urban Water Supply Scheme Asina Bisnupurgi Akoibagi Miyamda Piriba Ising Asi Aruba Thakpayaba Ising Oidre Haina Lamdam Adongi Miyamna Pau Pirakpadagi ISTV na Akanana Water Supply Asigi Pibam Yangsilubada Scheme Asibu Senaba Miyoi Ama Pauba Leramdabatanatana Miyamgi Thaknaba Thariba Isingi Store Tofam Mapu Pandaba Yangsin Binaba Laitana Napi Sinangna Yomsin Duna Leramathengna Ke Storage Tanki Makum Kuptabana Manungda Amotpa Kaya Taslamke Loktak Tagi Tharagliba Ising Water Reservoir da Thazin Bada Kariguma Makal Amatagi Ising Sengdoknaba Sunu Fizigri Bleaching Powder na Chingba Sijinabagi Mami Taramde Water Supply Scheme Sigi Ising Lokfam Thongjaurok Turelgi Lok Maruda Chatuna Yengsilubadasu Lok Manungda Nung Lengoi Pekliba Myoy Kayana Nung Chambagi Lenang Lengoi Lobalakpa Gari Singi Satok Chashin Tawbadagi Motlaba Ising Filter Tawdana Pipe da Purambasu Tengnarake Lok Manungda Lengoi Peklamba Mi Amana ISTV da Jayola Magi Manungda Yumjakaisa Amadi Thangza Numit Kaktada Nung Lengoi Loba Gari Changanba Haina Bisnupur Municipal Council Amadi Sini Inkolgi Ningthauga Yana Kibalairabasu Ngasi Fawba Thabak Oina Ontokpa Udri Fongdorake Bisnupur Ward Number 3 Dagi Nupi Amana ISTV da Water Sigi Lekai Tangkai Ama House Fawa Taknaba Ising Pangre, Pangliba Kara Sisu Takpayaba Ising Tabi Raktabana, Lanai Tanker Singdagi Ising Layduna Sijinare, Bisnupurgi Akoiba da Tarakliba Ising a CP, Angobo Power Subaya Dabagi Pibam, Lagliba Simatam Kuire, Atumatam Damari Lanaba Singla Yangsin Biduna, Aruba Takpayaba Ising Tabira Haike. Panbayai Water Supply se Ministry of Urban Development ki Santang Makada Sakibani, Amaram the Water Supply Scheme Asimaki, Hek Tangana, PSE Dina Implementing Agency Oiduna Lupa Lak Samri Supna Ama Changna in Solution Taragi, Me Marida Saba Horaga in Solution Tara Hundagi Mars Kuntrama Toida, Sangaduna Miam the Sinaram Laba, Water Supply Scheme Quality Maintain Tawdana Sarambana, Sinaba Yadana Lerambasu, Equigi Pamina Tengarake. Mafamasi, Ngauxinaba Mui Kayagi Sana Unipum on Tokuna Lady Haina, Miam the Tablake. No Malepani Lepasuyawe, Dumsana, Tapasuyawe, Tabo. Pravisana Misigi Matanga Chumaputo Amadi, Racial Discrimination Lepu Haina Ngasi, Public Affairs Reformation Center Yauna Tongan Tongan Ba Mera Paibi Amadi, Club Kimio Singna, Tinsit Rota, Meragi Kongset Ama, Jet Craig. We want justice! We want justice!
Bisnupur District ki Krishi Vigyan Kendra utlokna sinduna chahi gi Scientific Advisory Committee gi mifam ngase Research Center asigi conference hall da pangthokre tharamaduda KVK utlogi chairman TS Chawba Bisnupur District laiba horticulture, agriculture, sericulture, fisheries, veterinary, industries, forestry amasung Harvard in chance amadi progressive farmers kayana saruk yake Chairman TS Chawbana KVK Bisnupur gi scientist singna Lomi Singh Yaifana Bataba Kaya Paikali Haike. KVK Bisnupur ki scientists na field satuna mafam da kombira thangada mafam kaya da satuna loktak ki mayada tariba mafam singda masi training pidna knowledge pidna atopa upai Lomi Singh hinna honajari IGAR South ki miyang makhada mapan suba sector ki kuntaruk suba Sam Rifles na sinduna Thawal District ki Chandra Khongda security mifam ama pangthokre mifam aduda Pradhan Ward Member Sorai Poski Police Representative Kulgi Headman amasung Secretary Singh Susaruk yake Village Authority amasung security ki marakta mating pangminnanaba mifam aduna yanake Hauzik sanaba ki pau lawirase ngasi sanabagi pauda Uchekon Takok Mapal na chathariba Takok Mapal da chathariba Anisba State Level Moirang Them Kunjo Singh Memorial 4-man soccer tournament ki ngasi match singda BSU Kyamgaina MU Masting Kanchipur bu Panjal ahum sinoda PMCB Takok Mapal amadi Silent FC Kongpal goal amamam chanaduna draw amadi Angel FC Porompat amadi Tomba FC Konung Mamang goal amatan chanaduna draw chatkre Delhi da Sathariba Humpumdoi Suba National School Games ki Judo Masana da Manipurna under 14 boys da second runners of Tabangam Kre. Makatana Sanabaki Pau Boyang Tozam Dagi Fangbigani. Mizoramgi Aizolda Thasigi Tang Nepal the team Taruna Grubani Tona Kaidukuna Sathariba National Football Championship for Santos Trophy King Ngasi Sanakiba Manipurgi Ahanba Mesta Tripurabu goal ahum sinoda mighty bapikre Mersa Sida Mai Pakiba Manipurgi goal singadu Zeri 1 Semas Pulamte M Aboy Sharma Madi NG Nauksana Merski Tarasuba Taramapul Subamadi Humpu Matui Suba Minita Sankibani Manipurgi Matangi Mers Thasigi Tang Tarahundoida Meghalayaga Sanagani Hockey India gi imiyang makhada Manipur hockey na sinduna tha sigi tang taretagi team kuntrani toina group Nepal thokna khaidoktuna Khuman Lampak Astroturf hockey stadium da chathariba Nepal Super Hockey India Senior Men National Championship B division gi ngasi sanakiba ahanba match ta Telangana Hockey amadi Sports Authority of India Panjal ani ni sanaduna draw chatkre ani suba match ki sanakiba dasu Central Industrial Security Force amadi Hockey Andhra Pradesh Panjal amamam sanaduna draw chatki ahum suba match ki sanakiba da Kanara Bank na Bidaraba Hockey Association bu Panjal Amasinoda Maitiba PK Mari Shuba match ki sanakibadana Hockey Madhya Pradesh na Chhattisgarh Hockey bu Panjal Mari ahumda Maitiba PK Texam Polo Club CRPF Polo Team amadi Manipur Police Sports Club Team B Sathariba Kuntra Mari Shuba Men's Tarahumda Shuba Women's amadi Sahi Tratok Makagi Ahanba Junior Boys State Polo Tournament ki quarter final Sankre All Manipur Polo Association Sinduna Tha Sigitang Ahumdagi Nupigi Polo Team Ahum Yauna Punna Polo Team Kuntramari na Saruk Yaduna Imphal gi Mapal Kangjibung Chathariba Tournament asigi ngasi sanakiba ahanba mesta Texam Polo Club na Mairaba Polo Club Khoyathongbo Panjal Taranithoi amada yamna laksana maitibe piki match asida mai pakiba Texam Polo Club ki Panjal singadu M Manihar na Panjal Taruk S Ranjit na Panjal ahum KS Tombi na Panjal ani amadi O DJ na Panjal ama sanki Mairaba Polo Club Khoyathongi amatangarba Panjal adu T Amit Kumar na sankibani Anishuba match ki sanakibada CRPF Polo Team na Paradise Club Polo Team Wangkhaibu Panjal Taruk Mangada maitiba pikre match asida mai pakiba CRPF Polo Team ki Panjal singadu M Syamananda na Panjal ahum O Samarjit na Panjal ani sanki atopa Panjal aduna WDK na sankibani match asida mai tikiba Paradise Club Polo Team Wangkhai ki Panjal Mangadu B Santi Kumar na Panjal ani N Philip na Panjal ani amadi AK Ibomcha na Panjal ama sanki tournament asigi ahum suba match ki
सानखिबदना मणिपुर पुलिस स्पोर्ट्स क्लब टीम बी ना इबोधोंग मार्जिन खुबम कनबलोब हैंगांगबु पांजल तरा अहुमदा माइटिबा पीखरे मणिपुर पुलिस स्पोर्ट्स क्लब टीम बी गी माइ पाखिबगी पांजल सिंगदु एम देवाना पांजल तरुक आइस अबुंग खुमना पांजल अनि सनखि अतोपा पांजल अनि अदुना के आइस नोपोंगानबा मदि ओ सुरेशना सनखिबनी मैच असिदा माइटिखिबा इबोधोंग मार्जिन खुबम कनबलोब हैंगांगी पांजल अहुम अदुना टी आइस रंजन पांजल अनि अमदि टी आइस बोरोना पांजल अमा सनखिबनी सथरिबा टूर्नामेंट असिगी हाई नुंथिल पुंग अमा ताबदा अहानबा क्वार्टर फाइनल मैच ओइना थौबाल पोलो क्लब अमदि मणिपुर पुलिस स्पोर्ट्स क्लब टीम ए गा सानगनी अनिसुबा क्वार्टर फाइनल मैच ता KNMM राइडिंग स्कूल टीम ए अमदि एक्स पोलो क्लब वांखई गा सानगनी अहुमसुबा मैच ता KNMM राइडिंग स्कूल टीम बी सिंगजमई अमदि क्रिप्सा नावरेम थोंगा सानगनी फोर्स खेत्रीगांव अमदी मॉडल क्लब सिंगा मखा फर्स्ट हाइबोक T20 क्रिकेट टूर्नामेंट माई पाखरे मणिपुर क्रिकेट एसोसिएशन की मियंग मखादा लंगथबान स्पोर्टिंग क्लब लंगथबान सिंधुना था सिगी तांग तरेतगी टीम कुनमाथोइना ग्रुप मरी ठोंगना खाइदोक्तुना लंगथबाल पब्लिक ग्राउंड सथरिबा टूर्नामेंट असिगी ngasi सानखिबा अहानबा मैचता फोर्स खेत्रीगांवना KIYC खेत्रीगांवबु विकेट मापलदा माइथिबा पीखिबनी फोर्स खेत्रीगांवना टॉस ngамदुना फील्डिंग खनखि मैच असिदा माइथिखिबा KIYC खेत्री इरिन मापलना अहानबा बैटिंग तौखिबदा अपीबा ओवर कुंदा विकेट मापल तुरगा रन मरफुगनि पाल लौखि मसीगी पाखुमदा अनिसबा बैटिंग तौखिबा फोर्स खेत्रीगांवना ओवर तरमाथोइदा विकेट अमखक तुरगा अपीबा टारगेट अदु यौदुना मैच असि माइ पाखिबनी मैच असिदा फोर्स खेत्रीगांवगी सानरोय खुसितना ओवर मरीदा विकेट मरी लौदुना मैन ऑफ द मैच ताखरे टूर्नामेंट असिगी अनिसुबा मैच की सानखिबदना मॉडल क्लब सिंगा मखाना TCM DC थोंजुबु रन 53 माइटिबा पीखि मॉडल क्लब सिंगा मखाना टॉस ngамदुना अहानबा बैटिंग तौखिबदा अपीबा ओवर कुंदा विकेट लोइना तुरगा रन सामगा सुना अहुम लौखि मसीगी पाखुमदा अनिसुबा बैटिंग तौखिबा TCM DC थोंजुना ओवर तरमापलगा बॉल अमदा विकेट लोइना तुरगा रन 64 खक लौदुना मैच असि माइथिखिबनी सथरिबा टूर्नामेंट असिगी मथंगी मैच था असिगी तांग तरमाथोइदा अहानबा मैच ओइना सेम खागेमपल्ली अमदी ईस्टर्न स्पोर्टिंग यूनियन वांखईगा सानगनी अनिसुबा मैच ता साउथर्न स्पोर्टिंग यूनियन सिंगजमई अमदी PTCC पासोइगा सानगनी तनिंग डेवलपमेंट क्लब मयांग लांजिंग तनिंग सिंधुना हौकिब सही डिसेंबर तांग कुनमरी दगी टीम कुनमरी न ग्रुप निपाल थोंगना खाइदोक्तुना तनिंग डेवलपमेंट क्लब ग्राउंड सथरिबा तरामरी सुबा 7 सेट विलेज वाइज ओपन फुटबॉल टूर्नामेंट की ngasi सानखिबा अहानबा क्वार्टर फाइनल मैच ता LYDO लोइटांगना यमनाम खुनो FC बु पेनाल्टी द गोल अहुम अमदा माइथिबा पीखरे अनिसुबा क्वार्टर फाइनल मैच की सानखिबदा अनिसुबा क्वार्टर फाइनल मैच की सानखिबदा BC पोसोंगबमना PYDA लोरेमबमबु गोल अमा सिनोदा माइथिबा पीखि टूर्नामेंट असिगी अहुमसुबा क्वार्टर फाइनल मैच हाइंग तिलपुंग अमताबदा अहानबा मैच ओइना NYC नीलकुठी अमदी AYSWA असान बिगैगा सानगनी मरिसुबा क्वार्टर फाइनल मैच ता KPYC समरेल अमदी SOYO संजनबंगबा सानगनी राइजिंग नॉलेज क्लब खुयाथोंग सिंधुना थासिगी तांग तरेतगी टीम तरानिपाल ग्रुप अनि थोंगना खाइदोक्तुना क्लब असिगी ग्राउंड सथरिबा अहुमसुबा इमा मनिसंग मेमोरियल मिनी बॉयज अंडर 35 kg फुटबॉल टूर्नामेंट की ngasi सानखिबा अहानबा मैच ता ALL टीम ए उरिबोक सोरबोल थिंगेलना KSYC खुराई साजोर लेकाइबु गोल अमा सिनोदा माइटिबा पीखरे मैच असिदा माइ पाखिबा ALL टीम ए उरिबोक सोरबोल थिंगेलगी गोल अदु एम बर्लिनना सनखिबनी अनिसुबा मैच की सानकदबा टीम PYDA लुवांगसुंगम लागतबदगी यूनाइटेड उरिपोक FC ना वॉक ओवर लौखरे KLYSCA कैबुल अवांग लेकाइना सिंधुना एसोसिएशन सिगी ग्राउंड था सिगी तांग तरुक्तगी टीम कुनिपाल ग्रुप मरी ठोंगना खाइदोक्तुना सथरिबा अहुमसुबा सांगाई ट्रॉफी डिस्ट्रिक्ट लेवल फॉर ए सेट ओपन फुटबॉल टूर्नामेंट की ngasi सानखिबा अहानबा मैच ता NEYA निंगथौ खोंगना YWDO थांगा ओइनामबु गोल मंगा सिनोदा माइथिबा पीखि अनिसुबा मैच की सानगदबा टीम SFA थांगा लागतबदगी 6 स्टार मोइरांगना वॉक ओवर लौखरे अहुमसुबा मैच की सानखिबदना CDO बिष्णुपुरना SESCO कैबुल संग्रामबु गोल मरी अमदा माइथिबा पीखि थागचरे मखा ताबा पाउदा ngasi नोमगी ओइबा इंगसागी पाउ ICAR लंपेन पार्टी ngasi numidawana pung manga makai pabgi manungda phangkiba ayinga samadi nungjugi pauda ngasi gi khwaidigi sakhiba celsius degree kunma thoi dasmik tare khwaidigi ingba celsius degree ahum dasmik tare
नुंसित यावी मनन की सांग अयुक्त चाद मरिफु निपाल नुंथिल चाद निफु मरी ओइखे ngasi nong chukide Auzere bada marui ba pa mukhana Maharaj Gambir Singh gi chama marfu mari subalai ki dabagi kumon thoram pangthokre maribag nungsibagi wakalol chendaba miyo singna khuna gi afaba thabak tawrakpa hongna di haina Chief Minister N Birena phongdokre Manipur da pangthokadoriba Indian Science Congress asi lamdam asigi biodiversity bu miyam da hena khangna bagi pandam ni haina Governor Dr. Nazma Hetula na haikre amadi Puyamai thaki bagi chahi chani marfuma pan subaning sing thoram ngasi kangla amasung iboy amasumang lila sanglen da pangthokre Nasi gawin na diya Steve na pizza pa matang solution jare miyang tabiri ba singmo mukahan na khurumjare